की हाई बसे पपान की चमलपा थोनिंग थोन मयाम कांगू इबनिना मनपुर से शांति लॉन्ग लास्टिंग परमानेंट पीस लाखन से हाई तारदी खुरुक लेते मीसु लेते वारी साने से हाई बसु आउ से लाउ मोइ से मफम मरंग लेते बगी मरम ओइदुना हजिकसु लेते बगी मरम ओइदुना कुकी हाई बसे कोई मणिपुर लेते हाई बसे आइसोलेट तौसे हाई बसे प्रजा मायाम दा ए अपील तौजरी अदुमाइ तौदुना कोकोमी लीडरशिप की मखादा अखोई मणिपुर शांति हलकनबा आईडीपी की रिसेटलमेंट तौननबा थादौ सिंह से तंपाक हल्पा यादनबा मैते से कांपोपीद चुचांपुर चिंग हल्पा यादनबा रोड मैप यादलागा मणिपुर CSOs मैम थमी प्रोसेस दी हौरी मतमदी खितंग चंग युवानी अदु प्रजा मैम खांबियु अदु अखोई पुनमक चटमिनसे अदुमाइ तौदुना अखोई थादौ पी मणिपुर नसु अदुम स्टेप लोखतकनी मरोइना मणिपुर प्रजा मैमना थादौ कुकी नते हाने एक्सेप्ट तौबिदुना थादौ से यलहोमीनी हाने एक्सेप्ट तौबिदुना इम्फाल दा थादौ ला कांसिदा याबीबसे थादौ इबुकी मणिपुर की माइकेदा तराना हराव फोंदोकचरी मखाताना हजिकसु कोकोमी लीडरशिप नसु इम्फाल मरोइना इम्फाल वैली दा इम्फाल दा hostile elements लेत्रे मणिपुर दा प्रजा मयामबु कारी Nishuesida Kokomi Leadership Coordinator Alo Direnga Colleague Mayam Aduga Bangda Dinjingi Riba Pumnamat Ado Yuki Manipuri Maikeni ki Greetings Amawena Manipur Macha Amawena Kodi Saiki di of India की अहान प्राइम मिनिस्टर जवाहरलाल नेहरू कोइरेंगी एयरफील्ड 1951-52 दा ताहा कांसिदा मामुट्रेबो इंडिया से वसी इंडिया का सामदरा कांसिदा कोई मार्च तो मतुंगा मणिपुर दा जाति अमगा नुसिननदबा थोदो मयाम थोई अखोई मसेन भाप तानदबा मयाम थोई अदुगी मखाताना मणिपुर दा येलहौमी दे आयोनि तामिरबा लेमिनरबा थादोगी फुरुक जाति हाइबा खोंजायोना खबिबा जाति से मसी हजिक नागरिक होइना चिनकू की ग्रुप लेबीरिबा आयाना मणिपुर की यूनिटी की दमकता एडिशन तौरपदगी अखोइना चही 30 हेना 70 years हेना थादोना मसागी आइडेंटिटी नापंगमदना लेटर कांसिदा ngasi lekhidrabagum tona ko leira kansida kokomi gi leadership na yabiduna thadau se kuki nate haina yabira kansida chahi ani gi matunda mamang chahi 2025 August 3 da Manipur CSOs mayamna OP tuna welcome to kansida ngasi gi tanja se thadau gi leadership na Manipur की लीडरशिप ने या पिमिरपी मतुंगना ngasi se mai pakna yang harauna yang na chawkhatna ngasi mangda linsinba ngamba haiba se maruina community leadership Manipur understanding ngasi chawak Akhir yang nak ada dekat kalau saya Manipur sebab unity ni ada terjadi. Hosik matam tu naloi nama tak pada hosik aku itu panggil. Hantar ki thodok 2023 dah thoki berthodok se kanana tu lebih kuat. Government of India ki proxy war
सानब पोटनी है मयेक सेंगना चुम्ना थोक्रे नहाने एकोई इंडिया का पुनबदगी इंडिया भारत सरकार ना एकोई मयामबु नुसीनदबगिदमक्ता मोगी मेकानिज्म मयाम एजेंसीज मयाम सिजिनदुना कुकी की लाभोब मयाम सिजिनदुना मणिपुरदा कैदोंगैदा तादबा कैदोंगैदा जाति कुकी हाइना लेतेबा मयाम मोइना एथनो नेशनलिज्म सागला कांसिदा अखोई मयाम सिंगु सिगी कुकी हाइरिबा वाहैसिना मपानदगी मितोक मयामना चंगसिला कांसिदा पॉलिटिक्स तौरागा सस्पेंस ऑफ ऑपरेशन चिल्ला कांसिदा मणिपुर मयाम बातरल डमेज ओइना लेका कांसिदा थादर ngak natana meeting ngak natana raja mayam loinamang ngasi 3 million population 30 lakhs population of Manipur ki indigenous peoples mayam wahali is Bharat Sarkar ki khud panina akoi ngasi 31st January 2026 Manipur kanse hai taradi manura lenaba tanarba jati mayam singse akoi khangminaba bathau tai hojik Manipur praja mayamna thadau karino haina khambiduna accept duna mitok kanagumbi 1961 matungda lapat tarabadi NRC gumba ki type to bira kana detect to biduna report to biro haina thadau inti Manipur na su saruk ya biduna Manipur hanadagi lising ani ki puari na Manipur haina lebiraba hojik 22,327 square kilometers si kanse haina kansida jingtam haina koi nungsi chana lebina se haina kanna nabagi damakta yabira kansida kokomi ki leadership ka thado inti Manipur ki leadership ka ate Manipur leadership na yara kansida koi common goal of program yang common destiny se kaido hai taradi ahan mada Manipur se hojik lebi riba 25 puna thambiraba Manipur se kanse hai base ahan mada koi common destiny common goal amani hai base e amat phongdok chaje ani subai sida akhoi lamyam chawna leibu suna tabagi maram oduna mapanagi barwadagi oiro bangladeshdagi oiro mitok mayam Changsila kansida Bharat Sarkar na mo mayam yoga ga thama kansida akoi ki ilhomi ki marak sida masin nungsina nadaba thodok mayam thohalliba kawu mayam singse deport toraga detect tora kansida akoi Manipur da asemba Manipur do thola kansida akoi da nungsi chana akoi leminaba ngamgani haina NRC gumba ki type toraga mitok khandok na naba ki damak sisu akoi Manipur ki apunba Manipur ki damak sida angi suba ki akoi ki shared destiny akoi ki common goal ni haibasu aina amuka thamjani adumai toduna ate ni yam leiraba tarabo se ki si sida thadona akoi thadone kuki nati haina la ra kansida Manipur kaninge mitok khando ninge haina kansida Manipur praja mangda phambiri pamayamna yamni digi maram uduna yamna harawa phongdok chai togada bu hojik se ching sida hojik anti peace element anti Manipur elements Manipur thugai pa pamba separatist elements mayam maroina narcotics tagi paisa tala kansida violence glorify toraga micham praja sinda hala kansida moina taliba separate Manipur thugai pa phangani haiba kambu mayam singse Bharat Sarkar na action lokhatuna moidu namthabai muhuttuda akon micham praja oina onsilla kansida akoi Bharat Sarkar ki mathak sida akoi pen deba akoi na phongdok pa numit ki maram oiduna ngasi gi kuthang sida ngasi gi matam se kudong chaba loraga Government of India na seriously Manipur se nungsi hai taradi Manipur ki da lebi ba nungsi na chana leminarapa
communities mayam gi nungsinanaba gi dabakta step paikhat pai muhuttuda thugai ke haiba elements mayam se moina support tawduna proxy war ko gi mathakta chathang base lep kadawni haiba se ka thamjani si se lep ringai mamang sida akoi adu victim adu moigani adubu akoi victim mayam singse akoi na bahap tamin nadradi Bharat Sarkar se akoi thingminaba ngamoy adugi maramduna yelhau mayam singse ngasigi numit tagidi amuka pulla kansida henna nungsina tora kansida akoi yelhomi mayam singse masak khangnara kansida akoi pulla kansida Bharat Sarkar gi geopolitics oiro politics oiro any politics anything na akoi gi unity bu tholai ba ngamoy haibase ei thamjani adugi maram oiduna hojik chingda tariba akoi gi thado gi phuru thado yelhomi mahairon digi lebiba thado mayam singse nongmei maton maroina narco terrorist kambuna nampu sason toraga moye thambiraga hostage to na thambi ei isama thadoni ei manipur kange haina wakhal lebiba kambu singse suppress to na namtharaga lei adugi marak sida kuki ni kulai pai sing sina Bharat Sarkar ga manara kan sida thado ga maroi na mete community level understanding pangthok ke haibu matam lesu akan ba instruction la kan sida home ministry su thingbi adugu kokomi gi leadership na yabi du na adugu ma yaroi na khoi ne sen khat na ba na sen yanaro hai taradi yakoi ga thado ga mete gi yanage hai ra kan sida noi khut thingji la kan mo hai na bold step lobiri ba maroi na former coordinator aza athoba na chingba matam duda thado ga mete gi manak sida han na phat na ba mayam singdu yana putho kan sida asi gi phimom se ko yau se la pani du gi damak ta ko komi gi leadership Government of India proxy war ada sakam to daba adugo leadership su aina thaga chama pondok chari hojik su lebiri ba akoi indigenous people paite wifi mar ate pik kraba jati mayam sing su masa identity khangada khangi hoi langi adugo muise handaba masai anti manipur jatis elements mayamna tingale adu mayam singane bu kusinani chingda ledi ba thado ki yehomi maheron dagi meitei ga ching tam khaina na koi taminara pa adu mayam se kamaine koi kusinani akoi unity oina leira kansada akoi uthopangani achumba manipur akoi utpangamgani ba adugi namakta akoi na thennagadaba mayam se maroina Bharat Sarkar ni na akoi pundaba sugya yade manipur praja mayam maroina tapak lebiri ba mayam kokomi leadership yamna competent oiba yamna eligible oiba yamna fit oiba kokomi leadership ki banner ki mahas da smile to duna leadership singse phajana follow to biduna fazana support to biba taradi akoi soidana sooner or later akoi manipur asemba unity 1949 dagi Bharat ka tinnabadagi nungsina da ba mayam singse kokomi gi leadership ki makhada akoi mai pa khongni hai se ai thajaba yamna wangna le adugi maram oduna prajana su odum support to view hai se ei ka thamjani loina atay leite akoi nungsinaba gidamakta maru oina leiteba zati manipurda akoi na nampuda thonbiba ming karai dagi tholapano karam kanda tholapano akoi khangdeba mikip khuding mak singse kuki ne han akoi na thonba mayam singse akoi su khetang tondang tora kansida kuki kanano manipurda 93 da naga ga lan toba 97 da paite ga lan toba meite ga kuki lan toba si asing ba kuki kanano hai ba se